Hajrat Yaqub na mahaki imung manung da hai away bamak Yusuf lakpagi manam namme. Hajrat Yusuf na kapna mapagi manakta chang sinzaramme. Nung sirabe chilinaw sing ngasi Eikhoi na khangmin na gadaribasi Hajrat Yusuf gi Punsi Wari gi ani subi episode ne. Kanagumbana ahan bi episode adubu yang hutravade. Aigi channel gi playlist Hajrat Yusuf haini yauri bane. Madida changlagi Yengbiyu. Haujik punna khangmin na si Hajrat Yusuf gi Punsi Wari. Makhoi na Hajrat Yusuf bu achumba chatpa mini khange. Mahaki fazava mai thong da makhoi na Allah gi khudam khar ure. Miya mamada mingcha thingai oiba fiba mama khangduna leibadagi mi amada achumba oirabasu phadokta takhibane hena fai haina makhoi na khalle. Samaj gi oiba punsi Hajrat Yusuf sumhatningai oiraba inin ama mayam da pokhalle. Asum tawna Hajrat Yusuf phadok takhre. Phadok sangda leibaga Hajrat Yusuf gi punsi da anauba tangkag ama haure. Khwaidagi hena faraba mi magnasu awa ana nangdana kanna nomdana makhoi gi oiriba awangba thak adu khak fangkhide. Awa anangi marakta miyoibagi kannanabagi achumbu wakhal adu faurakti. Maral leijadraba bandi amagi dharmagi sajat adu maning tamlaki. Phadok sangda tariba miyot minaiba kangbu sing adudi Allah gi rahmat fangba ngamde. Phadok sangda dharmagi oiba maramda Hajrat Yusuf chawkhatlamme. Matungda achawa afaba ama fangnabagidamak mahakna dua tawramme. Hajrat Yusuf pukjel sengna amasung apangba sajana phadok tariba marup mapang singda ngamjaba mateng panglamme. Hajrat Yusuf na phadok tarakpa adwaida atopa ani amasu phadok tarakhi. Makhoi animak ningthaugi famnaiba ngaktani. Amadi tengkot panabane. Mahaki mathaudi ningthaugi yu amasung thangnaba pot afaba sem sabane. Ningthauda bhakti watle Haiba gi maralda makhoi aniba phadokta thamlakpani. Famnaiba ani adu mang amamam manglamme. Makhoi anina Hajrat Yusuf bu asingba Thauzal Haiba atopagi mateng panganba amoin uramme. Makhoi anina mahangonda changjiraga mangi wari liramme. Tengot panaba aduna mahaki mang adu hairaki. Aina angurdagi yu sunglamme. Tallahuba aduna hai. Aina kop thakta tal puramme. Adugu uchekna koptagi charamme. Makhoi anina mangi fal takpiyo haiziramme. Hajrat Yusuf na mangi fal haidringaida. Allah Ta'ala bu thazaba thamgadra haina han hangki. Makhoi na thamgani haina hairakhi. Matangda Hajrat Yusuf na makhoi anigi mangi fal hairakle. Tengot panaba nupa adudi ningthawna thuna kaubirakani. Talhuba nupa adudi nungaitaba pauni. Mahakpo hatpi khagani. Tengot panaba nupa aduda Hajrat Yusuf gi wafam asi Firawanda ningsingbiyo haizaki. Maramdi mahak masamak chumdaba bicharda phadok tarakpa nupa amane. Tengot panaba nupa asina phadoktagi thadoktuna ningthaugi darwariyo khibaga. Mahaki mamanaba phadokki awaba khangduna leihoriba Hajrat Yusuf bu kawkhre. Nonga Firawana mahaki angam athausingi darbar da famlamme. Tengot panaba nupa adusu yauramme. Firawana mahaki mang ani liramme.
Anoiba sanbi taret pu mayang kang ba taret na yot pu ui. Mapung far ba sangtrik sang ba mahi marongi charong taret ka loinana kang laba charong taret amasu ui. Mayam da masigi fal Haibiyu takpirame. Darbar da Leibiyu kanamatana mangasigi fal Haiba ngamdre. Tengot panaba aduna fadok sangda mahaki mamangi fal fazana Haibira kiba Hajrat Yusuf A.S. buning singlakle. Mahakna ningthaugi phalladu Hajrat Yusuf A.S. da hangzarunaba darbar dagi hukum amani zarame. Hajrat Yusuf A.S. na hai mangi falde awabagi masak oiraba chak tangba ama libak asida soidana thoklagani haibagi khudamni. Mahakna makhata na hai madudagi thingnanaba pambai kayasu hairame. Mathang amuk hai Sahi taret mahi marong marang kaigani. Fazana lau ubada mahi marong henna thokani. Makhoina chafam thokpa charga aremba do paisinduna thamgadabani. Masugi matungda sahi taret amadi chak tangani. Chak tangbagi manungda su areba mahi marong punamak cha thoktana thambatai. Tengot paannaba aduna mangi sandokpa artha firawanda tamlare. Darbar da Hajrat Yusuf A.S. bu puraknabu hukum tawki. Pa kholoy aduna lakpa matam da Hajrat Yusuf A.S. na hai. Aigi ibungo ning thawda nang amuk hallu kho. Aduga mahak ngonda hangu. Kakhiba makhut ibe musingi wafambu karino. Aigi ibungo ning thawdi makhoygi langtak langgoy asi fazana khangbani ko. Ning thawna ibe musingbu kausille. Aduga hangi. Hajrat Yusuf A.S. bu achumba sajattagi hattaba sajatta themdoke hotnaramba du karigi matangdano. Ibe masingna hai. Allah na Eikhoi bu ngakpi seno. Zulekha amuk kausille. Mahakbu oktabu lambi da chingi hotnarambadi ainani. Awoiba mak mahakti dharma chemba singi manungda amane. Wasi Hajrat Yusuf A.S. da tambada. Mahanga nolok na hai. Zulekha di. Matam laiba khivikta. Mahaki mabungo aziz ta achumba sajat chatli. Aduga miyoiba haiba si pattaba mabukta chong sinningi. Allah gi ngakpi haiba thawzal nattana kanamata su seng laiba ngamde. Hajrat Yusuf A.S. gi marau sing amasung mahaki thazba yaba sajat asida firawun pen bikre. Mahakpu magi manakta famnaiba achauba am oina low sing bikre. Hajrat Yusuf A.S. di firawun gi darbar da aki amokaya pamde. Mahakna pukning changna mahi marong paisan bagi thabak pai khatle. Marang kai bachahida khomjillaga lakkadawri bau mayang kang bachahida chana nabagi damak sem sakre. Aziz thamoy gi laina amadagi laikhidre. Zulekha na Hajrat Yusuf A.S. bu nungsi zabadagi lona kappada masak mangle. Masa fatre. Hajrat Yusuf A.S. nasu Zulekha gi nungsi bau aseng ba khangzare. Hajrat Yusuf A.S. na Allah da punging changna dua tawzarame. Allah Ta'ala na thawzal tawbirakle. Zulekha chahi taraga nipangi sakfazabi leisabida amuk hanjille. Konung da darbar tillaga nungsina Hajrat Yusuf A.S. ga luhongle. Allah Ta'ala ge nongdam asum tawna chathai. Kalakpa machin manaw sing aduna. Pudattuna guhada thadaramba nupa macha adu haujikti. Egypt ki konungda lawu singu bagi thabak paiba famnaiba oina laizare. Hajrat Yusuf A.S. na Misr da laiba chahi taraga humdoi rom sure. Punna masagi chahi kun sure. Hajrat Yusuf A.S. na Firawun gi achauba famnaiba oibada praja yamna harauzirame.
Misar amasung Thangnaba Leibaksing chak tangbagi dasa amuk lakle. Hajrat Yusuf alayhi salam gi thaurangdagi Misar da leiba praja singdi konungda paisinduna thamba chinjak ki chang asi yamna marang kaire. Misar ga Thangnaba Leibaksingna chinjak leiba laknarame. Jerusalem leibakta leiba Kenan saharda chak tangba thokle. Lam madugi praja singna Misar da mahi marong leiba chatle. Maduda Hajrat Yusuf alayhi salam ge machin manaw tara adusu lakle. Hajrat Yusuf alayhi salam na khudakta makhoi bu masak khanglam me. Machin manaw sing adunadi Hajrat Yusuf alayhi salam bu masak khanglam de. Hajrat Yusuf alayhi salam na hawkraba thawdok adu ning singlam me. Adu sabar tawbuna fare khalam me. Hajrat Yusuf alayhi salam na mahaki machin manaw sing adubu luna chana tawramme. Mahak na Kenan da leihawraba imung manungi wa hanglamme. Mapaibu nga Hajrat Yaqub alayhi salam amasung manaw Banyamin gi maramda wa hanglamme. Hajrat Yusuf alayhi salam na hai nakhoi na mathangi khong chattaw Manaw Banyamin bu pubirak na makhoi da hairamme. Puraktaba tarabadi karigumba amata su piroi aduga mahaki manakta su changhalloi. Machin manaw sing aduna Banyamin bu suksoi soidana purakani haino. Hairam laga makhoi sahar thadokuna chatkre. Machin manaw sing aduna amuk hanna laglabadi. Hajrat Yusuf alayhi salam na Haiba gumna Banyamin bu purakkani. Machin manaw tara adu amuk hanna laknabagi harawzanaba. Makhoi na piramba sel adu Hajrat Yusuf alayhi salam na makhoi gi sagol sabal gi khawda hapchin biki. Machin manaw tara adu mayum yaurabada Makhoi na Hajrat Yaqub alayhi salam da thokiba thawdok pumnamak liraga tahan biramme. Makhoi na mathangi khong chattaw Banyamin bu puzagi hairamme. Mamangda hana Hajrat Yusuf alayhi salam gi mafamda thokiba thawdok aduna maram oiduna wafam masi aruba amane. Hajrat Yaqub alayhi salam na makhoi da apanana paukhum piramde. Ngakpi senbi ba Haiba asi Allah.gi ne haina pungning da thazaba thamjaramme. Sagol sabal gi khaw yengbada Misar gi thawjal hairaba famnai ba achawbana mahi marong gi seladu amuk hanbirakle Haiba si ure. Makhoi na hairamme Banyamin yauna amuk chatlabadi. Mahak na makhoi da mahi marong yamna pirakkani. Makhoi sel tinglaroi makhoi na ud amagi mapot hena fanglagani. Asum taw na makhoi na Hajrat Yaqub alayhi salam da zaban tawramme. Chak tang bani imung manungi awad apayamna leire haibagi maramna. Hajrat Yaqub alayhi salam na yaningda na amuk hanna purakkani haibagi wasaksu masa singdagi lawramme. Hajrat Yaqub alayhi salam na Allah da wasak asigi sakhi oibina ba haijramme. Jaksin thorang oina mapana makhoi da fong na chatkanu aduga Misar ge sahar changba matamda mi khara da oina changu haina hairamme. Banyamin yauna machin manaw tarag mathoi mak Misar da thunglare. Makhoi na famnai ba achawbabu humang ta na ngaiduna leizramme. Banyamin bu purak u Haiba Hajrat Yusuf alayhi salam gi wabu makhoi na izzat tawrakpa Asida. Hajrat Yusuf alayhi salam na makhoi bu taram na oklamno. Hajrat Yusuf alayhi salam na Banyamin bu zabada Yamna harawzaramme. Hajrat Yusuf alayhi salam na mahaki nupi Zulekha bu manai ama thaduna kauthog halaki. Asum na hairaki.
Mehman sing asigi chana thangna fazana hotno haina takpikhi. Machin manau sing adu ani oina famhalle. Banyamin dinai tom taramme. Adun Hajrat Yusuf alayhi salam na mahakpu mahaki chakcha fakta pusan kre. Chakcha baloi rabagi matungda. Tungpham leifamgi wa hodok na ragle. Amuk hanna Banyamin nai tom tare. Adun Hajrat Yusuf alayhi salam na mahakpu mahaka loina na layna bagi tamak pusan kre. Achik paka amada Hajrat Yusuf alayhi salam na Manau Banyamin da mahak Yusuf ni haina fong dokle. Wafam masi lot na thamu haina takpire. Nong nga laga mahay marong laybagi thabak loiraga. Sana matugi sing thangaba tengot amal. Hajrat Yusuf alayhi salam na Banyamin gi sagol sabal gi khawda tumin na hapchille. Masi thabak ani thokna tawbani. Amman makoy de maral layre haiba khangnaba. Matangda Hajrat Yusuf alayhi salam na Banyamin bu faduna thambagi maral pinaba. Aroiba de makoy gi ahal oiraba. Mapabu misarda purak nabani. Tengot man kre haina laurakle. Masin manau singi manungda. Kanagumbagi sagol sabal gi khawda. Masi fangba thoklabadi. Huran bagi pifam thokpa dandi adu. Machin manau masen. Lep na zero hairame. Machin manau sing na hai. Huran bagi maral laydaba mi adu pot adu sing hangadabani. Mahapu minay gi thakta hantha hangani. Makoy gi khaw pumnamak haktok tuna chek tawba haure. Iroi loibada Banyamin gi sagol gi khawda yauram le. Machin manau sing adana Banyamin da fattaba mini haina chayrame. Machin manau sing adana Hajrat Yaqub alayhi salam da Phazana hairamba makoy gi wasak adu ning sing laki. Makoy na hai Yengbiyu. Mahaki ahal oiraba mapa layri. Eikhoi gi marakta gi mahaki mahud oina mi ama fabiro. Hajrat Yusuf alayhi salam na khumme. Eikhoi gi pot fangba mi adu nattana atopa ama faziloi. Machin manau singi luchingba judana. Mapagi wasang ngaknaba. Mahaksu lay haurage haire. Banyamin bu thadok pamatam da punna mayumda hannaba tawzirage hairame. Machin manau atay adu kenan laybakta amuk hankre. Makoy na thodok adu mapada tamlamme. Hajrat Yaqub alayhi salam na hai. Nakhoy na nasagi da maksasin na bawari lire. Maramasina ay sabar tawban hena fare. Allah Ta'ala na nakhoy pumnamak amuk hanna ayngon da pubirak po oy sano. Achumba mag Allah dilaw sing na pithan bani. Banyamin gidamak thamoy sokiba sinaw. Hajrat Yaqub alayhi salam gi awawe henkat kring. Mahak na hai ichasa. Nakhoy chatlo. Hajrat Yusuf alayhi salam amasung mahaki manau gi maramda hangu. Allah gi ngakpi haiba gi maramda hangu. Allah dagi ngakpi haiba gi thawjal fangloi daba leite. Machin manau mapal adu mapana takpa matung in amuk hanna misarda chatkre. Machin manau sing aduna Banyamin bu sarta amata yaudana thadok pinaba haizirame. Hauzik Hajrat Yusuf alayhi salam na masabu kanano haibadu fongdok ningle. Makoy gi machin manau sing na chatkiba sajat adu. Mahak na makoy da ning sing batarame. Machin manau sing na hanglamme. Nahak putasen na Yusuf oibira bra. Hajrat Yusuf alayhi salam na khumme. Ay Yusuf ni. Aduga masina ay gi inaw ni. Makoy masal amuk hanna tay sinaba numid asidaw. Hajrat Yusuf alayhi salam asi. Khwaidagi hena puksial chawramme. Mahak na hai. Ngasin na koy ay gi furid ama pura duna. Kenan laypakta amuk hanna hallo hayramme.
Aduga hai masine ipa ibungogi maida kupsilo. Mahag amuk ahan na mamit seng na ugani. Adugi matungda nakhoi gi imung manungi mi Pimnamakna na naw. Misar da kulo khong laku hairamme. Ipa bu supubi da ku hairamme. Machin malaw sing adu kenan lay pakta lakne. Hajrat Yaqub alayhi salam na mahaki imung manung da hai away bamak Yusuf lakpagi manam namme. Lalon ba machin manaw sing adu sagol yang na thawraduna makhoi gi mayum da thunglare. Hajrat Yusuf alayhi salam na pirako furit adu Judana Hajrat Yaqub alayhi salam gi mamay da kupsille. Mahaki khwaidagi hena nungsijabau Yusuf ki da makappadagi mahaki mamit tangkhibani. Allah gi thawzaldagi khudaktaw mahaki mamit adu amuk hanna seng na uzere. Mahag na hai nakhoi na khang bangam da maram sing aina Allah gi thawzaldagi khang bangamme. Machin manaw sing adu na hai ipa Eikhoi gi ipap kokpi na ba Haibiyu. Eikhoi loinamak lanjare. Hajrat Yaqub alayhi salam na tamthiraba macha singi maral adu Allah da kokpi na ba haizrame. Hajrat Yaqub alayhi salam gi imung manung macha sing nupi sing Pimnamak misad da khulhong duna thunglare. Hajrat Yusuf alayhi salam ga unazaba fangzare. Hajrat Yusuf alayhi salam na kapna mapagi manakta changsin zaramme. Zulekha kaubi nupi asiga luhong zare haina tamlamme. Hajrat Yusuf alayhi salam na makhoi gi damak layna bayum sahar gi akoi bada mamal changna sabiramme. Hajrat Yusuf alayhi salam na Allah gi thawzala si uragal dua tawzakhi. Hajrat Yusuf alayhi salam gi machin manaw kangbu ase khunda leitaduna fazana laikre. Makhoi gi kanglub asibu bani Israel haina kauramme. Makhoi khunjaw ma farakle. Makhoi gi manungdagi Hajrat Musa alayhi salam amuk poglakle. Allah Ta'ala na chanbiduna wari khara asi khanglaga amal tawbangam hanbisano.